lamjingba foundation duga pullaga ne laksabas hojik lai china 30 35 80 do mahut sillaga laksabani yam nungai lapi bese ko asum de mung manung gi sum kano tawjaba sida haitare na hanadi kano di laksla piramena de ko yam nungai ji Yani baik kan juga. Mai sona kan lektor lo. Mai onsen lagi ya. mai do yes we in gelap ke gen gelap to phang to matam mang mama ko inga chai se lupali sinyang khai ni ko mama yam phari sida mama gi ne awara pas tungi oiba khara sen mapum tasan bada mating oina biu ko mama roshan biro mama yar lagi dia aku sih kai wai de ni chino la pisa aku sih zakat surat ini mung sangai deh. okay Aku kan untuk apa? Aku sih publish kun dah aku pun dah aku tahu dah mana sih. yam nungai Aku sih WhatsApp group aku hang ga am tham mana cái cái tahu so aku pau phone yam sumai na to bo tim syam le Aku pun lah kan pun dah laksa naik dah. isai ming dum tai bi bo Ayo tension mung sangai deh. tension chinaw kim tai bi raja sawan dagi ira jawa nomai bung dagi ira jawa nomai bung Lagi mengiring tak kau bawa lekai lagi. okay Lagi na Linda kau kai thel lagi. Ini Zerina thangway bande. thongai dagi yam nungai ji Aku sih kan sih. Aku mau semai tu sih aku khang dia tu aku diamond radio naik dah. Diamond radio am sama aku kredit mah. hoi Pasal aku magi music tu ga jadi aku narration style tu naik dah. Aku di am na kayaknya nuai tu am bukai dah. Aku jadi macam bang ba. Aku sih proses apa mai kan tu budi program. Just aku di kesukai belite kan tu aku sum atai dia sum am support na. Aku kan tu aku nak case wena. Aku yang benda tu aku kaya nak naik dah. Aku 10,000 katang aku mating pangsalam yam nungai ji yam oh yam phari lapi dia boja Tunda tang cakap bang mayam si pang iko. Kena lebih kau tang cakap bang asida mi na ba ngana tekto na ba aku ngam katang yam yame Aku mah kan tu sudah. hen over to me punna to bi Adum biro ya. Kan tu biru. Season ni pang sum like kan tu nama. yam phari lapi por pire yam su ko mai pa pi ko lapi dah singkang nanda bi Ming haibiro designation da haibiro do ngasi pang yu mateng se sigi maram haidare adu sisina imung sile kyam yam mateng pang ngam ni sigumba lairi ba waw men se han to ba mi do aduna kari credit feeling kari tanam do pang no de matang ram sang de ten tang na bi ꯑꯩꯒꯤ ꯃꯤꯡꯅ Elizabeth Ukram ꯑꯗꯨꯒ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤꯅ ꯂꯝꯖꯤꯡꯕ ꯐꯥꯎꯟꯗꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯆꯣꯝ ꯃꯦꯖꯣꯔ ꯃꯥꯒꯤ ꯃꯤꯡꯗꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯈꯪꯖꯔꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯣꯛꯁꯀꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯈꯛꯇꯪ ꯚꯥꯏꯔꯦꯜ ꯆꯠꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯈꯤꯕꯀꯣ ꯑꯌꯥꯝꯕ ꯃꯇꯦꯡꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯖꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯦꯡ ꯕꯤꯈꯥꯏ 2 ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯗꯒꯤ ꯊꯥꯎ ꯊꯨꯝ ꯈꯔ ꯑꯉꯝꯕ ꯈꯔ ꯑꯗꯒꯤ ꯏꯪꯊꯝꯊꯥ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯈꯔ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯗꯤ ꯑꯍꯟꯒꯤ ꯐꯤꯔꯣꯟ ꯑꯊꯥꯕ ꯈꯔ ꯁꯣꯜꯒꯨꯝꯕ ꯖꯔꯁꯤꯒꯨꯝꯕ ꯈꯔꯁꯨ ꯌꯥꯎꯖꯔꯛꯏ ꯑꯗꯨꯒ ꯁꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯒꯤ ꯑꯣꯏꯅ ꯑꯍꯟꯁꯤ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯦꯟꯐꯝ ꯈꯔ ꯇꯥꯁꯜꯂꯒ ꯇꯨꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯗꯒꯦꯅ ꯃꯥꯅ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯖꯕꯗꯨꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯦꯟꯐꯝ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯀꯠꯆꯔꯝꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯍꯟꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯅ ꯇꯝꯕꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯂꯥꯁ ꯐ꯭ꯌꯨ ꯗꯦꯁꯁꯤꯗ ꯃꯌꯥꯝꯅꯁꯨ ꯄꯩꯁꯥꯁꯦ ꯈꯔ ꯑꯗꯨꯝ ꯈꯔ ꯀꯠꯄꯤꯔꯝꯃꯦ ꯍꯥꯏ ꯑꯗꯨꯅ ꯀꯠꯄꯤꯔꯝꯕ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛ ꯇꯨꯡꯁꯤꯜꯂꯒ ꯄꯩꯁꯥꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯈꯔꯗꯤ ꯂꯩꯔꯤꯕ ꯁꯦꯟꯐꯝꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ 50,000 ꯈꯛꯇꯪ ꯍꯥꯞꯆꯩꯀꯣ
ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯒ ꯇꯥꯁꯜꯂꯤꯕ ꯁꯦꯟꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯝꯕꯔ ꯇꯥꯃꯣꯒꯁꯨ ꯇꯥꯟꯅꯖꯕꯗ ꯃꯣꯏꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯨꯡꯗ ꯈꯤꯇꯪ ꯔꯦꯒꯨꯂꯔ ꯏꯟꯀꯝ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯀꯨꯝꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯑꯗꯨꯅ ꯑꯦꯛꯖꯦꯛꯂꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯩꯗ ꯄꯦꯟꯊꯣꯛꯆꯔꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝꯁꯨ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯅ ꯑꯩꯈꯣꯏ ꯂꯩꯕ ꯊꯦꯡꯅꯖꯕꯗꯣ ꯉꯁꯤꯗꯤ ꯂꯥꯛꯄ ꯀꯥꯟꯗ ꯖꯤꯡꯒ ꯈꯔ ꯗꯣꯅꯦꯠ ꯇꯧꯕꯤꯔꯝꯕꯒꯤ ꯂꯩꯕꯤꯔꯦ ꯌꯨꯝꯁꯦ ꯁꯦꯝꯖꯤꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯎꯔꯛꯑꯕꯅꯤ나 ꯌꯨꯝꯁꯤꯐꯥꯎꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯁꯥꯕꯤꯗꯣꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯎꯕ ꯉꯝꯗꯕꯒꯤꯀꯣ ꯑꯩꯈꯣই ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕ ꯐꯥꯎꯟꯗꯦꯁꯟꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯩ ꯉꯁꯥꯏꯁꯨ ꯄꯟꯖꯍꯧꯗ꯭ꯔꯦ ꯂꯝꯖꯤꯡꯕ ꯐꯥꯎꯟꯗꯦꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯀꯦꯕꯜ ꯇꯤꯚꯤ ꯅꯦꯠꯋꯔꯛꯀꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯃꯔꯐꯨ ꯂꯩꯀꯣ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕ ꯐꯥꯎꯟꯗꯦꯁꯟꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯉꯁꯤꯒꯤ ꯃꯇꯦꯡꯁꯦ ꯇꯧꯖꯔꯒꯦꯅ ꯂꯥꯛꯆꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯅ ꯑꯍꯟꯗ ꯍꯪꯖꯕꯅꯤ ꯀꯩ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯂꯩꯒꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯖꯥꯗꯒꯤ ꯀꯩ ꯇꯧꯍꯟꯅꯤꯡꯕ ꯂꯩꯒꯦ ꯍꯥꯏꯕꯗ ꯃꯥꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯕ ꯉꯝꯒꯗꯧꯕ ꯊꯕꯛꯁꯨ ꯃꯁꯥꯁꯨ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯊꯕꯛꯀꯤ ꯀꯩꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯃꯥ ꯀꯌꯥ ꯍꯥꯏꯗꯤ ꯐꯣꯡꯗꯣꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯚꯤꯖꯤꯠ ꯇꯧꯖꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯒꯤ ꯑꯣꯏꯅ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯈꯔ ꯇꯧꯖꯒꯦꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯇꯣꯝ ꯀꯦꯕꯜ ꯇꯤꯚꯤ ꯅꯦꯠꯋꯔꯛꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯦꯛꯁꯄꯥꯟꯁꯟꯗ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯍꯟꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟ ꯇꯧꯖꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯑꯃꯁꯨ ꯌꯥꯎꯖꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯣꯝ ꯀꯦꯕꯜ ꯇꯤꯚꯤꯒꯤꯁꯨ ꯀꯅꯦꯛꯁꯟ ꯄꯤꯔꯒ ꯑꯍꯟꯅ ꯏꯃꯨꯡꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯗ ꯑꯗꯨꯝ ꯇꯤꯚꯤ ꯌꯦꯡꯉꯒꯕꯨ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯝ ꯑꯗꯩꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕꯅ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯑꯃꯁꯨ ꯍꯥꯞꯆꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯀꯠꯆꯔꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯑꯩ ꯃꯣꯏꯔꯥꯡ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯇꯣꯝ ꯀꯦꯕꯜ ꯅꯦꯠꯋꯥꯔꯀꯤꯡ ꯁꯥꯔꯚꯤꯁ ꯑꯩ ꯃꯣꯏꯔꯥꯡꯒꯤ ꯁꯥꯏꯠꯇꯒꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯍꯥꯏꯕꯗꯤ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕ ꯀꯝꯄꯦꯅꯤ ꯑꯣꯐ ꯒ꯭ꯔꯨꯞꯀ ꯂꯣꯏꯅꯔꯒ ꯑꯃꯗꯤ ꯇꯣꯝ ꯀꯦꯕꯜ ꯅꯦꯠꯋꯥꯔꯀꯤꯡ ꯁꯥꯔꯚꯤꯁꯀ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯃꯌꯥꯝꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯇꯦꯟꯇꯛꯅ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯁꯦꯛꯁꯟꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯗꯤꯌꯥꯒꯤ ꯁꯦꯛꯁꯟꯗ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯕꯨꯁꯨ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯩꯇꯕ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯒꯤ ꯁꯣꯠꯊꯔꯕꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯝꯖꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯁꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯤꯕ ꯌꯥꯕ ꯕꯦꯅꯤꯐꯤꯠꯁꯤꯡꯁꯤꯗꯤ ꯃꯇꯝ ꯆꯥꯅ ꯈꯤꯇꯪ ꯄꯤꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯇꯪ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯇꯣꯝ ꯀꯦꯕꯜꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯁꯤꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯅ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯖꯕ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯃꯣꯏꯗ ꯄꯦꯟꯖꯕ ꯄꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯪ ꯑꯩ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨ ꯃꯇꯦꯛ ꯑꯃꯇ ꯂꯧꯒꯦ Black color. ngoko Laigera kena to gara. Hey. nate nate thada bu du khata log jage sak udrasu ko
ꯁꯤ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯕꯀꯣ 어, 팔팔 양팔이 그래 나는 얘기해봐. ꯃꯃꯥ ꯀꯩ ꯂꯝꯗꯩ ꯂꯥꯛꯄꯤꯕꯅꯣ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯀꯩꯁꯥꯝꯄꯥꯠ ꯂꯝꯖꯝ ꯂꯩꯀꯥꯏꯗꯒꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥ ꯍꯣꯏ ꯂꯦꯡꯕꯤꯔꯛꯄꯁꯤꯀꯣ ꯏꯁꯥꯒꯤ ꯃꯤꯡꯁꯤ ꯀꯔꯤ ꯀꯧꯏ ꯑꯩ ꯔꯥꯙꯥꯔꯥꯅꯤ ꯑꯣꯀꯦ ꯑꯕꯨꯖꯝ ꯑꯣꯡꯕꯤ ꯔꯥꯙꯥꯔꯥꯅꯤ ꯍꯣꯏ ꯍꯣꯏ ꯃꯄꯥꯟ ꯊꯕꯛꯁꯨ ꯆꯠꯂꯒꯅꯦ ꯏꯃꯨꯡꯗ ꯂꯩꯕ ꯃꯩꯗꯣ ꯃꯩ ꯃꯨꯠꯊꯠꯂꯝꯗꯗꯅ ꯃꯄꯥꯁꯤꯅꯅꯦ ꯁꯤ ꯎꯍꯟꯅꯤꯡꯕ ꯁꯤ ꯑꯩꯈꯣꯏꯅꯦ ꯑꯥꯗ ꯂꯩꯕꯅ ꯇꯧꯔꯛꯄꯅꯦꯕ ꯃꯤꯡꯗꯣ ꯄꯟꯕꯤꯌꯨ ꯒꯨꯖꯔꯥꯠꯇ ꯂꯩꯕ ꯂꯥꯏꯁ꯭ꯔꯝ ꯕꯕꯤꯇꯥ ꯁꯤꯡꯅ ꯑꯗꯣ ꯃꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯨꯠꯇ ꯑꯣꯏꯅ ꯄꯤꯔꯒꯦ ꯅꯥꯕ ꯐꯕꯤꯌꯣ ꯀꯥꯎꯔꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯅꯥꯕ ꯐꯔꯣꯀꯣ ꯀꯔꯤꯝ ꯈꯨꯝꯃꯣꯏꯗꯧꯔꯤ ꯆꯠꯄꯁꯨ ꯃꯪꯒꯣꯜ ꯑꯣꯏꯕꯤꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯒꯦ ꯀꯀꯥ ꯄꯤꯖꯕ ꯍꯣꯏ ꯑꯩꯁꯨ ꯐꯖꯕ ꯑꯣꯏꯖꯒꯦ ꯇꯤꯛꯀ ꯀꯥꯏꯗꯕ ꯑꯣꯏꯕꯤꯌꯨ ꯀꯛꯆꯤꯡꯗꯒꯤꯀꯣ ꯂꯥꯛꯄꯅꯦꯕ ꯌꯥꯝ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯅ ꯊꯥꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯒꯀꯣ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯍꯦꯜꯄꯤꯡ ꯍꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯍꯦꯜꯄꯤꯡ ꯍꯦꯟ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯍꯥꯏꯅ ꯑꯃꯈꯛ ꯂꯩꯌꯦ ꯑꯗꯨꯒꯤ ꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯇꯧꯖꯕꯅꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯏꯅꯥꯎꯁꯤꯅ ꯃꯥꯗ ꯉꯝꯕ ꯌꯥꯝ ꯐꯔꯦ ꯂꯥꯛꯄꯤꯁꯤ ꯌꯥꯝ ꯍꯔꯥꯎꯕ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯆꯥꯎꯕꯁꯤꯡ ꯑꯣꯖꯥ ꯍꯣꯏꯒꯤ ꯂꯥꯛꯄꯤꯕꯁꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯍꯦꯜꯄꯤꯡ ꯍꯦꯟ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯤꯛꯄ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯡꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯌꯥꯝ ꯂꯩꯗꯀꯣ ꯍꯥꯟꯅ ꯈꯪꯅꯗꯕꯩꯅꯤ ꯑꯗꯨꯝ ꯄꯥꯎ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯀꯩꯀꯩꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕꯁꯨ ꯑꯗꯨꯝ ꯄꯥꯡꯖꯒꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯡꯒꯨꯝꯕ ꯄꯨꯔꯛꯁꯦ ꯍꯥꯏꯅ खलꯝꯕꯅꯦ ꯆꯦꯡ ꯄꯨꯔꯛꯑꯒꯗꯤ ꯃꯌꯥꯝꯁꯨ ꯄꯥꯝꯕ ꯎꯔꯀꯥꯟꯗ ꯆꯦꯡ ꯉꯥꯛꯇ ꯄꯨꯔꯒ ꯑꯃꯨꯛꯁꯨ ꯂꯥꯛꯎꯁꯦ ꯋꯥꯔꯤ ꯑꯉꯝꯕ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅꯗꯤ ꯀꯩ ꯁꯤꯖꯤꯟꯅꯕ ꯌꯥꯕꯀꯣ ꯍꯤꯗꯥꯛ ꯂꯩꯒꯦꯔꯥ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯐꯔꯦ ꯆꯤꯅꯥꯎ ꯃꯤꯡ ꯀꯔꯤ ꯑꯩ ꯃꯤꯡ ꯈꯤꯇꯪ ꯀꯧꯋꯦ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯌꯥꯝ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯤꯗꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯤ ꯀꯔꯤꯕ ꯃꯥꯕꯨ ꯑꯆꯥꯄꯣꯠꯁꯤ ꯄꯥꯏꯈꯠꯄ ꯉꯝꯃꯣꯏꯗ꯭ꯔꯥ ꯃꯈꯨꯠꯅ ꯄꯥꯏꯕ ꯉꯝꯗꯦ ꯃꯥꯁꯤ ꯏꯟꯕ ꯈꯣꯠꯄꯅꯤ ꯃꯥ ꯇꯨꯝꯃꯤ ꯃꯈꯨꯠꯁꯤ ꯁꯣꯛꯑꯦ ꯃꯩꯅ ꯀꯩꯅꯣ ꯇꯧꯕ ꯋꯥꯗꯤ ꯉꯥꯡꯅꯕ ꯃꯔꯣꯟ ꯊꯣꯛꯇꯦ ꯄꯨꯔꯥ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯦꯟꯗꯤꯀꯦꯞꯁꯦ ꯄꯨꯔꯥ ꯑꯣꯏꯔꯕꯅꯤ ꯄꯥꯝꯕ꯭ꯔꯣ ꯑꯗꯨ ꯅꯪ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯪ ꯅꯣꯔꯣꯛꯇ ꯆꯤꯡꯈꯠꯄꯒꯤ ꯂꯝꯕꯤ ꯑꯃ ꯍꯧꯔꯛꯀꯅꯤ ꯄꯥꯟꯕ ꯍꯧꯔꯛꯀꯅꯤ ꯀꯔꯤ ꯇꯧꯅꯤꯡꯒꯦꯕ ꯑꯩ ꯃꯈꯥ ꯇꯝꯗꯅꯤ ꯋꯥꯛꯁꯣꯞ ꯇꯧꯒꯦꯕ ꯋꯥꯛꯁꯣꯞꯇ ꯀꯔꯝꯕ ꯋꯥꯛꯁꯣꯞꯇ ꯅꯪ ꯄꯥꯝꯃꯤ ꯀꯔꯤ ꯋꯥꯛꯁꯣꯞ ꯍꯥꯏꯗꯤ ꯑꯆꯧꯕꯒꯤꯔꯥ ꯀꯔꯤ ꯃꯆꯥꯒꯨꯝꯕ ꯃꯆꯥꯒꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯒꯦ ꯊꯤꯔꯛꯀꯦꯀꯣ ꯑꯗꯣ ꯅꯪ ꯀꯛꯆꯤꯡꯒꯨꯝꯕꯗ ꯌꯥꯎꯕꯗꯤ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯋꯥꯛꯁꯣꯞꯄꯨ ꯑꯣꯏꯔꯣ ꯅꯪꯅ ꯑꯃ ꯇꯧꯅꯤꯡꯕꯗꯣ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ
ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅ ꯈꯥꯡ ꯀꯟꯕ ꯑꯃꯒ ꯂꯣꯏꯅ Cây làm cái này đi. ꯑꯩꯈꯣꯏ ꯁꯦꯀꯣꯟꯗꯒꯤ ꯁꯣꯝꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯤꯐꯥꯎꯗ ꯑꯝꯇꯗ ꯑꯩ ꯈꯨꯗꯛ ꯑꯃꯐꯥꯎ ꯇꯝꯖꯔꯛꯇꯦ ꯑꯗꯨꯅ ꯉꯁꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯈꯨꯗꯛ ꯑꯃ ꯀꯠꯆꯒꯦ ꯂꯥꯛꯆꯕꯅꯤ ꯍꯣꯏ 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 ꯑꯩꯁꯨ ꯗꯗꯥꯒꯨꯝꯕꯅꯦ ꯍꯣꯏ ꯑꯉꯝꯕ ꯑꯃ ꯃꯅꯥꯗ ꯍꯧꯖꯤꯛ ꯂꯦꯟꯗꯨꯅ ꯂꯩꯖꯔꯤ ꯑꯉꯥꯡꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯃꯆꯥꯁꯤ ꯄꯨꯔꯥ ꯀꯩꯝ ꯇꯥꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯍꯥꯞꯄꯤꯗꯤ ꯌꯥꯝ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯔꯦ ꯌꯥꯝꯅ ꯏꯆꯟꯁꯨ ꯅꯨꯡꯉꯥꯏꯖꯔꯛꯈꯤꯒꯦ ꯍꯤꯡꯉꯤꯁꯦ ꯏꯊꯟꯅ ꯑꯗꯨꯝ ꯍꯤꯡꯉꯒ ꯏꯆꯥ ꯏꯁꯨ ꯁꯦꯝꯃꯒ ꯂꯩꯔꯤꯅꯦꯕ ꯍꯣꯏ 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 ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯗ ꯎꯡꯉꯨꯕꯒꯤ ꯆꯪꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯁꯨ ꯈꯣꯡꯒꯨꯟꯁꯤ ꯇꯥꯔꯔꯣꯏꯅ ꯄꯨꯟꯁꯤꯁꯤ ꯂꯩꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯩ ꯗꯗꯥꯗꯒꯤ ꯑꯩꯅꯗꯤ ꯍꯦꯟꯅ ꯈꯤꯇꯪ ꯐꯖꯔꯤ ꯍꯣꯏ 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 ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯑꯁꯥꯗꯤ ꯇꯧꯔꯒꯗꯤ ꯂꯩꯖꯔꯤꯕ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯍꯣꯏ ꯈꯪꯗꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯛꯈꯤ ꯑꯗꯨꯝ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ ꯗꯗꯥꯒꯤ ꯆꯤꯅꯥꯎꯖꯤꯡ ꯃꯥꯅꯦ ꯃꯥꯅꯦ ꯀꯩ ꯂꯝꯗꯩ ꯂꯥꯛꯄꯤꯕ꯭ꯔꯣ ꯒ꯭ꯔꯨꯞꯁꯤ ꯄꯨꯂꯞ ꯁꯨꯔꯦ ꯍꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯣꯏ ꯑꯌꯥꯝꯕ ꯂꯣꯏ ꯁꯨꯔꯦ ꯀꯔꯤ ꯒ꯭ꯔꯨꯞ ꯍꯥꯏꯔꯒ ꯍꯥꯏꯕꯤꯗꯣꯏꯅꯣ ꯑꯅꯧꯕ ꯇꯥꯁꯤ ꯌꯦꯡꯁꯤ ꯑꯅꯧꯕ ꯇꯥꯁꯤ ꯌꯦꯡꯁꯤ ꯒ꯭ꯔꯨꯞꯇꯨ ꯖꯣꯏꯟ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯖꯦꯝꯁ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯦꯁ ꯌꯦꯁ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯄ ꯀꯥꯡꯕꯨꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯗꯤ ꯁꯤꯗꯤ ꯀꯔꯤꯝꯇ ꯉꯝꯖꯄꯣꯟꯇꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯦꯕ ꯅꯠꯇꯦ ꯀ꯭ꯔꯦꯗꯤꯠꯁꯤ ꯒꯣꯁ ꯇꯨ ꯃꯌꯥꯝꯁꯤꯅꯦꯕ ꯁꯤꯒꯨꯝꯕꯒꯤ ꯐꯨꯔꯨꯞꯁꯤꯒꯤ ꯁꯨꯃꯥꯏꯅ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯍꯦꯛꯇ ꯀꯥꯈꯠꯄꯤꯕ ꯌꯥꯔꯦ ꯍꯧꯔꯒ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯒ ꯐꯣꯇꯣꯁꯨ ꯀꯥꯞꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯥꯈꯠꯄꯤꯔꯣ ꯃꯤ ꯁꯨꯔꯤꯕ ꯉꯥꯏꯔꯤꯕ꯭ꯔꯥ ꯑꯣꯀꯦ ꯑꯣꯀꯦ ꯄꯣꯠꯁꯦ ꯑꯩꯈꯣꯏꯁꯨ ꯀꯩ ꯄꯨꯔꯛꯇꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯨ ꯃꯈꯟ ꯃꯈꯟ ꯂꯣꯏꯅ ꯂꯥꯛꯅꯕꯅꯤꯅ ꯑꯗꯨꯕꯨ ꯌꯥꯏ ꯑꯗꯨꯝ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤꯁꯦ ꯄꯨꯂꯞ ꯑꯍꯦꯟꯕ ꯃꯥꯟꯅꯕꯁꯤꯡꯁꯦ ꯌꯣꯟꯊꯣꯛꯑꯒꯅꯦ ꯃꯣꯏ ꯑꯦꯀꯥꯎꯟ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯗꯨꯝ ꯇꯧꯕꯤꯔꯒꯦꯅ ꯇꯧꯕꯅꯤ ꯏꯆꯥꯅꯨꯄꯥꯁꯤꯅꯤ ꯃꯃꯤꯡ ꯀꯩ ꯈꯔ ꯌꯥꯝꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯀꯥꯏꯖꯒꯦ ꯀꯦꯃꯦꯔꯥꯗꯣ ꯃꯈꯥꯗ ꯀꯦꯃꯦꯔꯥꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯏꯔꯛꯑꯒꯦ ꯏꯁꯥ ꯌꯥꯎꯅꯕ ꯇꯦꯃꯅ ꯄꯥꯏꯒꯅꯣ ꯉꯥꯏꯈꯣꯀꯣ ꯏꯆꯤꯟ ꯑꯩꯈꯣꯏꯁꯦ ꯈꯜꯂꯝꯕꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯨꯝꯕ ꯈꯜꯂꯝꯕꯅꯦ ꯐꯔꯒꯗꯤ ꯍꯥꯏꯐꯦꯠ ꯃꯥꯏ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯊꯨꯅꯗꯤ ꯐꯒꯠꯕꯅꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯇꯧꯔꯦ ꯑꯗꯨꯝ ꯊꯨꯅ ꯐꯩ ꯉꯥꯡꯕꯁꯨꯀꯣ ꯑꯩꯈꯣꯏꯗ ꯂꯥꯡꯕꯩ ꯑꯣꯏꯅ ꯂꯝꯁꯥꯡꯒꯤꯁꯨ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏꯁꯦ ꯊꯧꯕꯥꯜ ꯉꯥꯛꯇꯅꯦꯕ ꯊꯧꯕꯥꯜ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯨꯔꯦ ꯑꯊꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯣꯀꯦ ꯋꯥꯡꯕꯟꯁꯨ ꯌꯥꯎꯔꯦ ꯋꯥꯡꯕꯟ ꯌꯥꯎꯔꯦ ꯑꯅꯝꯕ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗ ꯁ꯭ꯀꯨꯜꯁꯤ ꯇꯝꯃꯤꯟꯅꯕ ꯁ꯭ꯀꯨꯜꯗ ꯍꯥꯟꯅ ꯄꯨꯟꯃꯤꯟꯅꯔꯛꯄ ꯑꯦꯜꯕꯦꯟꯁꯦꯁ ꯄꯨꯟꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯗꯥꯏꯃꯟꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯁꯞꯄꯣꯔꯠ ꯑꯗꯨꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯂꯥꯛꯄꯤꯔꯕꯅꯤꯅ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯔꯣꯁꯟ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤꯒꯥꯏꯗꯒꯤ ꯑꯩ ꯃꯤꯡ ꯔꯕꯤ ꯀꯨꯃꯥꯔ ꯊꯧꯕꯥꯜ ꯐꯥꯎꯗꯤꯅꯦ ꯑꯩ ꯃꯤꯡ ꯁ꯭ꯋꯥꯃꯤꯅꯟꯗ ꯊꯣꯛꯐꯝ ꯊꯧꯕꯥꯜꯗ ꯊꯣꯛꯐꯝ ꯁ꯭ꯋꯥꯃꯤ ꯑꯩꯒꯤꯅ ꯖꯦꯝꯁꯟ ꯑꯩꯅ ꯈꯣꯡꯁꯥꯡꯗꯒꯤ ꯑꯣꯀꯦ ꯃꯣꯃꯣꯁꯤꯅ ꯅꯤꯃꯣꯝꯗꯩ ꯑꯣꯀꯦ ꯔꯨꯄꯆꯟꯗ꯭ꯔ ꯊꯣꯛꯐꯝꯗꯒꯤ ꯍꯥꯏꯕꯤꯌꯨ ꯔꯥꯁꯀꯤ ꯇꯜꯁꯤꯌꯝ ꯊꯣꯛꯐꯝꯗꯒꯤ ꯈꯣꯡꯁꯥꯡꯗꯒꯤ ꯁꯨꯔꯖꯀꯥꯟꯇ ꯑꯣꯀꯦ ꯖꯦꯝꯁꯟ ꯁꯥꯕꯅꯝꯗꯒꯤ ꯋꯥꯡꯕꯂꯩ ꯁꯅꯥꯊꯣꯏ ꯑꯣꯀꯦ ꯔꯣꯕꯔꯠ ꯔꯥꯏꯗꯒꯤ
오케이. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ. ꯌꯥꯝ ꯂꯥꯛꯄꯤꯕ ꯑꯗꯣ ꯀꯥꯈꯠꯄꯤꯁꯦ ꯑꯗꯣ ꯁꯣꯝꯗꯁꯨ ꯐꯣꯇꯣ ꯑꯝꯇꯪ ꯀꯥꯞꯃꯤꯟꯅꯁꯤ ꯁꯦꯁꯟ. 오케이. 나는 하고 못동이나 보이죠. ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯗꯣ. ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯖꯗꯣꯏꯅꯤ ꯁꯣꯝꯒꯤ ꯑꯗꯨꯝ ꯑꯗꯨꯒ ꯑꯄꯥꯝꯕ ꯏꯌꯦꯝꯗꯣ ꯂꯥꯏ ꯃꯈꯥ ꯇꯝꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯉꯩ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯗꯣ ꯏꯁꯥꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯂꯥꯏ ꯃꯈꯥ ꯇꯝꯖꯔꯒ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯅꯤꯡꯕ ꯐꯥꯎꯕ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯤ ꯏꯃꯥ ꯕꯕꯥ ꯍꯥꯏꯗꯤ ꯕꯕꯥꯁꯤ ꯅꯨꯡꯉꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯒꯦꯔꯥ ꯒꯣꯚꯔꯟꯃꯦꯟ ꯑꯣꯏꯒꯦꯔꯥ ꯖꯣꯕ ꯑꯃꯇꯪ ꯇꯧꯖꯔꯒ ꯌꯨꯝꯒꯤ ꯐꯅꯅꯕ ꯇꯧꯔꯒ ꯒꯣꯚꯔꯟꯃꯦꯟꯗꯗꯤ ꯐꯅ ꯍꯥꯏ ꯁꯥꯕꯅꯤ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯗꯤ ꯂꯩꯀꯥꯏꯗꯒꯤ ꯐꯅꯕ ꯇꯧꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯁꯤ ꯆꯥꯎꯈꯠꯅꯕ ꯑꯗꯒꯤ ꯕꯕꯥꯍꯣꯏ ꯅꯨꯡꯉꯥꯏꯅꯕ ꯇꯧꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯈꯪꯖꯍꯧꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯖꯒꯦꯕ ꯑꯩꯈꯣꯏꯁꯨ ꯁꯥꯇ꯭ꯔꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯐ꯭ꯔꯦꯟꯅꯤꯅ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ ꯈꯪꯗꯕꯗ ꯑꯣꯏꯁꯨ kumdabani. Tespina ko. Tespina wa hong kum. Magi Luis, no sa kagani nga kanyo. No sa kagani nga kanyo. University. Okay, okay. Sa min kari. Abhishek. Abhishek. Ar kai lam din. Chingmairong. Chingmairong di. Yam ngai la pi ba de. Sao brother kai kai. Aina Lenzer Com. Hoi. Kai lam dai no. Ai Moirang dagi ni. Moirang ngom dagi. Okay. Am ngai la pi ba se.